ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯌꯥꯅ ꯌꯥꯅꯅꯕ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯈꯛꯅꯤ ꯄꯤꯛꯂꯤꯕ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯗꯨꯅ ꯁꯥꯎꯕꯗꯤ ꯉꯝꯗ ꯃꯅꯦꯝ ꯃꯀꯨ ꯀꯤꯕꯅ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ꯫ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ? ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏ ꯇꯧꯕ, ꯃꯅꯥꯁꯨ ꯊꯥꯕꯤꯗꯕ ꯅꯠꯇꯦ꯫ ꯄꯤꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯑꯍꯜ ꯑꯅꯤꯁꯤꯒ ꯅꯨꯄꯥꯃꯛꯀꯤ ꯃꯇꯧꯅꯤ꯫ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯅꯤꯡꯉꯣꯜꯁꯤꯡ ꯑꯁꯤꯅꯒ ꯄꯦꯜꯂꯦ, ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ꯫ ꯑꯩꯗꯤꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯀꯔꯤꯅꯨꯡꯒꯤ ꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯧꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯨꯁꯨꯝ ꯃꯆꯤꯟꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯜꯂꯤ꯫ ꯃꯤꯇꯣꯞ ꯀꯅꯥ ꯑꯃꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯣꯌꯨꯝꯕ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ, ꯃꯤ ꯇꯥꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯤꯗꯨꯕꯣ? ꯅꯣꯡ ꯅꯤꯅꯤ ꯏꯆꯜ ꯑꯁꯤꯅ ꯅꯥꯗꯨꯅ ꯊꯕꯛ ꯇꯧꯗꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯁꯨ ꯃꯥꯅ ꯉꯝꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯗꯅ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ? ꯏꯆꯜ ꯑꯁꯤꯅ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯇꯧꯅꯨ ꯇꯧꯅꯨ ꯅꯨꯄꯤ, ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯕꯛꯇꯣ ꯇꯧꯅꯨꯀꯣ, ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯁꯨꯝ ꯃꯥꯒꯤ ꯅꯨꯄꯥ ꯂꯣꯌꯨꯝꯕ ꯑꯁꯤꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯃꯆꯜ ꯏꯕꯦꯝꯃ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯋꯥ ꯈꯔ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯒꯤꯠ ꯂꯥꯎꯅ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯐꯝ ꯃꯄꯨꯔꯣꯏꯕꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯆꯪꯗꯒ ꯂꯦꯞꯇꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯁꯧꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤ꯫ ꯀꯩꯅꯣꯕ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥ? ꯍꯜꯂꯛꯄꯤ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯅꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯁꯤꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯅꯠꯇꯦ ꯅꯨꯄꯤ, ꯅꯪꯅ ꯉꯁꯤ ꯌꯥꯍꯧꯕꯒ ꯈꯠꯅꯕꯁꯨ ꯌꯥꯝ ꯍꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯀꯔꯤꯒꯤꯅꯣꯕ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯁꯠ ꯍꯥꯏꯔꯣ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯅꯣ ꯍꯥ? ꯀꯩꯒꯤ ꯂꯩꯔꯤꯅꯣꯕ? ꯀꯨꯁꯨꯝ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕ ꯀꯔꯤ ꯋꯥ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯁꯤꯊ ꯁꯤꯊ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯍꯥꯏꯔꯒ ꯄꯤꯕꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯕ? ꯌꯥꯝ ꯂꯤꯡꯕꯒ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯥꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯅꯕ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯥꯏꯌꯨ, ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯗꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯕꯁꯦ꯫ ꯁꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯅꯨꯄꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯇꯩ ꯅꯠꯇꯦ, ꯍꯜꯂꯛꯇꯨꯅ ꯂꯩꯕꯤꯗꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯗꯕ꯫ ꯃꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣই ꯑꯅꯤ, ꯏꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯦ ꯑꯇꯣꯞꯄ ꯑꯃ ꯁꯥꯗꯨꯅ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯍꯅꯨꯕ ꯍꯅꯨꯕꯤꯁꯦ ꯀꯣꯟꯗꯨꯅ ꯂꯩꯍꯧꯕ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯨꯄꯥ, ꯑꯩꯅꯦ ꯆꯌꯦꯠꯅꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯅꯤ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯖꯁꯅꯨ, ꯑꯩꯗꯤꯅꯦ ꯅꯥꯆꯨꯡꯗꯦ, ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯈꯛ ꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯅꯔꯕ ꯃꯇꯝ ꯑꯃꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯞꯊꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯨꯝꯅ꯫ ꯁꯦ ꯃꯨꯟꯅ ꯇꯥꯎ, ꯁꯥꯎꯅꯤꯡꯕ ꯈꯨꯗꯤꯡ ꯐꯥꯊꯧ꯫ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯁꯥꯎꯔꯤꯉꯩ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯐꯤꯔꯦꯞ ꯑꯃ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯒꯗꯕ ꯂꯩꯇꯦ ꯅꯨꯄꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯗꯨꯕꯣ? ꯍꯣꯏ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯨꯝꯕꯤ ꯃꯧ ꯑꯃꯅ ꯍꯥꯏꯕ ꯋꯥꯗꯤ ꯅꯣꯏꯅ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯧꯅ ꯍꯥꯏꯕ ꯋꯥꯗꯤ ꯍꯤꯒꯥꯏ ꯋꯥꯅꯤ ꯍꯤꯒꯥꯏ ꯋꯥ, ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯅꯕ ꯑꯁꯨꯃꯛ ꯇꯥꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯃ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯥꯎꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨꯗ ꯈꯟꯗꯨꯅ ꯂꯣꯌꯨꯝꯕꯗꯨ ꯆꯠꯈꯤꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯇꯨꯃꯤꯟꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯅ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯔꯤꯒꯤꯁꯨ ꯇꯥꯔꯣꯏ ꯏꯃꯨꯡ ꯑꯃꯗ ꯉꯥꯡꯅꯕ ꯋꯥ ꯑꯗꯨ ꯂꯥꯞꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯥꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯅꯝ ꯑꯗꯨꯅ murum murum ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯗꯨ꯫ ꯃꯍꯥꯛꯅ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯋꯥ ꯑꯃꯇ ꯍꯥꯏꯗꯦꯗꯣ꯫ ꯃꯍꯥꯛ ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯄ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯒꯤ ꯃꯤꯅ ꯉꯥꯡꯂꯛꯄ ꯋꯥ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯣꯏ? ꯑꯗꯨꯅ ꯀꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯊꯥꯈꯣꯏꯗꯨ꯫ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯏꯐꯝꯗ ꯀꯜꯂꯕ ꯃꯩꯆꯥꯛ ꯀꯌꯥ ꯆꯥꯡꯌꯦꯡ ꯂꯣꯏꯕ ꯅꯥꯏꯗ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯤꯔꯛꯂꯤꯕ? ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯅꯣ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯁꯨ ꯑꯩꯅ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯍꯥꯏꯖꯔꯤ, ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯌꯨ꯫ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯐꯪꯖꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯈꯣꯏꯗꯨ ꯀꯞꯆꯩ꯫ ꯑꯋꯥꯕꯅ ꯍꯦꯜꯂꯕꯁꯨ ꯄꯨꯟꯁꯤꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯂꯥꯛꯄ ꯃꯤꯁꯛ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯂꯦꯝꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯃꯥ ꯑꯅꯥꯕꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯉꯁꯤꯗꯤ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅꯤ꯫ ꯆꯠꯁꯤ ꯀꯗꯥꯏ ꯆꯠꯂꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯦꯝꯆꯥꯗꯨ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯋꯥꯅ ꯌꯥꯝꯅ ꯉꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕ, ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯂꯨ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯏꯃꯥꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥ ꯅꯥꯕ ꯌꯥꯝ ꯐꯔꯁꯤꯗꯤ ꯅꯌꯥꯝꯕ ꯅꯇꯩ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯂꯩ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪ ꯆꯠꯂꯨꯅꯦ꯫ ꯃꯃꯥꯅ ꯃꯥꯒꯤ ꯈꯟꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯆꯥꯅ ꯋꯥꯍꯩ ꯑꯃ ꯈꯨꯝꯗꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯎꯔꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯆꯠꯂꯣ, ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯅꯅꯕ ꯇꯧꯔꯣ꯫ ꯆꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯊꯕꯛ ꯆꯠꯀꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤ ꯏꯕꯨꯡꯉꯣ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯃꯥ, ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯣ haiduna ꯇꯥꯜꯂꯤꯁꯤꯕꯣ? ꯃꯆꯥ ꯑꯩꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯕꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕꯕ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ? ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯦꯝꯆꯥꯗꯣ꯫ ꯊꯤꯗꯥ, ꯑꯉꯥꯎꯕꯁꯤꯗꯤ, ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯅꯪꯕꯨ ꯆꯠꯂꯣ haiduna ꯇꯥꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯏꯆꯥꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯋꯥꯅ ꯊꯕꯛ ꯆꯠꯄꯗꯣ ꯀꯅꯥ ꯑꯃꯅ ꯈꯪꯗ꯭ꯔꯒꯁꯨ ꯅꯃꯥ ꯑꯩꯅꯗꯤ ꯈꯪꯉꯤꯅꯤꯍꯦ, ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯈꯛꯅ ꯋꯥꯔꯤ? ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩ ꯋꯥꯈꯜꯁꯦ ꯋꯥꯏ ꯍꯥꯏꯕꯗꯤ ꯏꯃꯥ? ꯅꯆꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯆꯥ ꯑꯩꯅ ꯋꯥꯕꯗꯤ ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯅꯥꯕ ꯐꯔꯛꯑꯁꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯐꯣꯡꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯎꯔꯣꯏꯗꯒꯦꯅꯦꯍꯦ? ꯅꯪꯁꯦ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎ ꯄꯨꯗꯨꯅ ꯄꯣꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯒꯁꯨ ꯃꯃꯥ ꯑꯩꯅ ꯊꯥꯖꯔꯣꯏꯅꯦꯍꯦ꯫ ꯏꯃꯥꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯏꯆꯥꯅ ꯋꯥꯕꯒꯤ ꯃꯔꯝ ꯑꯗꯨꯕꯨ? ꯑꯇꯣꯝꯕ, ꯏꯃꯥꯒꯤ ꯍꯤꯌꯥꯏꯔꯦꯜ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ, ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯨ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯄꯨꯡꯄꯦꯟ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯍꯤꯌꯥꯏꯔꯦꯜꯗꯣ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ, ꯑꯗꯨꯕꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ ꯆꯥꯛꯁꯪ ꯑꯗꯨꯗ꯫ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯑꯁꯨꯝꯅ, ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ? ꯍꯥꯏꯔꯒꯅ ꯀꯔꯤ, ꯍꯥꯏꯗ꯭ꯔꯒꯅ ꯀꯔꯤ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯑꯁꯤ ꯆꯔꯥꯡꯅꯩꯗ꯫ ꯍꯣꯏꯗꯦ, ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ? ꯃꯇꯥꯡꯅ ꯌꯥꯗꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯛꯑꯦ ꯐꯔꯦ, ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ, ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯒꯦ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯌꯥꯏꯔꯦꯜꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯕ ꯃꯇꯩ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯂꯝꯗ ꯂꯥꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯇꯩꯃ ꯑꯁꯤꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯁꯤ ꯈꯥꯏꯕꯨꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯍꯤꯌꯥꯏꯔꯦꯜꯗꯨ ꯃꯌꯥꯝꯕ ꯇꯣꯃꯥꯜꯕꯨ ꯀꯧꯗꯨꯅ ꯃꯌꯥꯝꯕꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯌꯥꯝꯕ ꯃꯇꯩꯃ ꯑꯅꯤꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯅꯥꯎꯅꯨꯄꯥ ꯂꯥꯛꯄ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗ ꯐꯝꯃꯨ ꯍꯥꯏꯕꯒꯨꯝ ꯐꯤꯗꯥ ꯑꯗꯨ ꯄꯤꯔꯛꯏ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ,
ꯑꯩꯅ ꯂꯥꯛꯏꯁꯦ ꯇꯥꯆꯧꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ. ꯇꯥꯆꯧ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛ ꯊꯣꯡꯉꯝꯕꯗ ꯉꯥꯏꯔꯤ ꯇꯥꯆꯧ. ꯑꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯗꯦ. ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯅꯥꯀꯜꯗꯒꯤ ꯆꯥꯛ ꯊꯤꯔꯤꯕꯤ ꯃꯇꯩꯃ ꯏꯕꯦ ꯍꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯔꯕꯗ ꯑꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯋꯥꯔꯒꯗꯤ ꯋꯥꯗꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯉꯣ ꯑꯇꯣꯝꯕ. ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥꯏ ꯍꯥꯏꯕ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ. ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪ? ꯉꯝꯅ ꯉꯝꯅꯅꯕ ꯊꯦꯡꯅꯧ. ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ. ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣ ꯋꯥꯕꯗꯨ ꯈꯔ ꯐꯅꯕ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯅꯨꯄꯤ ꯊꯤꯔꯤꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯕ, ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯂꯩꯅꯅꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯌꯥꯝꯕꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ. ꯅꯥꯆꯦꯞꯇ ꯌꯩꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯩꯃꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯔꯦ. ꯇꯨꯃꯤꯟ ꯂꯩꯔꯦ. ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅꯤꯡꯕ ꯄꯣꯛꯇꯦ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯗꯨꯅ ꯆꯩꯊꯔꯛꯏ. ꯑꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯧꯅꯤ ꯅꯨꯄꯤ. ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯕꯦ ꯍꯥꯏꯕꯤꯗꯨ. ꯇꯣꯃꯥꯜ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧ ꯈꯪꯗꯕ ꯅꯠꯇꯦ ꯑꯇꯣꯝꯕ. ꯏꯅꯥꯎ ꯋꯥꯔꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯅꯌꯥꯝꯕ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯗꯦ. ꯊꯣꯛꯂꯤꯕ ꯁꯦꯜ ꯑꯁꯤꯒ. ꯅꯪꯗꯤ ꯄꯥꯈꯪꯅꯤ. ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯦ. ꯏꯆꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯀꯟꯅ ꯍꯣꯠꯅꯧ. ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯒꯅꯨ. ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯀꯣ. ꯅꯅꯥꯎ ꯈꯪꯖꯩ ꯇꯥꯆꯧ ꯄꯨꯝꯅꯃꯛ. ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯇꯥꯆꯧꯗꯒꯤ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ. ꯁꯨꯞꯅꯇꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ. ꯑꯃꯨꯛꯁꯨ ꯏꯕꯦ ꯍꯥꯏꯕꯤꯗꯣ ꯄꯥꯈꯠꯅ ꯁꯠ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ. ꯀꯔꯤ ꯃꯇꯦꯡ? ꯍꯥ? ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯑꯇꯣꯝꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯗꯀꯣ ꯏꯕꯨꯡꯉꯣ. ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯂꯧꯕ ꯌꯥꯕ ꯀꯩꯁꯨ ꯂꯩꯇꯦ. ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯇꯥꯎ. ꯅꯪꯅ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯃꯣꯏ. ꯏꯇꯩꯃ, ꯅꯅꯥꯎꯒꯤ ꯋꯥꯁꯤ ꯂꯣꯏꯕ ꯐꯥꯎꯗꯪꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ. ꯑꯩꯈꯣꯏꯅ ꯉꯥꯡꯂꯛꯄ ꯋꯥꯗꯤ ꯐꯅ ꯀꯅꯥꯅꯁꯨ ꯈꯟꯕꯤꯕ ꯉꯝꯃꯣꯏꯌꯦ. ꯏꯕꯦ ꯍꯥꯏꯕꯤ, ꯅꯪ ꯃꯇꯣꯏꯅꯔꯥ? ꯍꯥ? ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯣ? ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯅꯨꯄꯤ ꯋꯥ, ꯅꯨꯄꯥ ꯋꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ. ꯃꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯍꯤꯌꯥꯏꯔꯦꯜ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧ, ꯑꯩ ꯆꯠꯂꯒꯦ. ꯑꯇꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯗꯣ. ꯊꯕꯛ ꯆꯠꯇꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯌꯨꯝꯗ ꯍꯦꯟꯅ ꯈꯣꯝ ꯇꯥꯔꯛꯂꯦ. ꯃꯗꯨ ꯇꯥꯆꯧꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯏ ꯈꯪꯗꯕ ꯅꯠꯇꯦ. ꯃꯃꯥ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯁꯤ ナꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯨꯄꯤꯒꯤ ꯁꯥꯔꯩꯗ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯛꯄ ꯑꯁꯤ ꯆꯪꯗꯦ. ꯑꯗꯨꯕꯨ ꯉꯁꯤ ꯎꯠꯂꯝꯕ ꯃꯅꯥꯎꯒꯤ ꯃꯇꯧ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯅ ꯇꯣꯃꯥꯜ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯍꯥꯛ ꯉꯝꯗꯦ. ꯑꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦ ꯍꯥꯏꯕꯤ ꯃꯍꯥꯛꯅ ꯇꯍꯥ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ. ꯃꯣꯏ ꯇꯥꯆꯧ, ꯆꯥꯛ ꯊꯤꯔꯦ. ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯥꯛꯁꯤ ꯆꯥꯔꯒ ꯆꯠꯄꯤꯔꯣ. ꯏꯕꯦ ꯍꯥꯏꯕꯤ, ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯏ ꯍꯥꯏꯔꯝꯕꯗꯣ. ꯍꯣ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯆꯠꯀꯅꯣ ꯍꯥꯏꯗꯦꯗꯅ. ꯆꯠꯂꯣ. ꯆꯥꯛꯁꯤ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯖꯕꯅꯤ. ꯍꯩꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ. ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯛꯄ ꯑꯁꯤꯗꯗꯤ ꯂꯥꯛꯇꯨꯅ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯖꯗꯦꯗꯣ. ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯠꯂꯨꯅꯨ ꯍꯥꯏꯔꯝꯒꯅꯤ. ꯃꯗꯨꯒꯤꯅꯤ ꯑꯩ ꯈꯪꯉꯤ. ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯒꯗꯧꯔꯤꯕꯅꯤ. ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯦꯟꯗꯦꯗ ꯑꯩ. ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯦ. ꯑꯍꯦꯟꯕ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ. ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯐꯥꯖꯤꯟꯈꯤꯗꯨꯅ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯊꯥꯒꯣꯏꯗꯨ ꯃꯅꯝ ꯃꯀꯨꯁꯨꯝ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯁꯥ ꯑꯗꯨ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯝꯃꯤ. ꯊꯕꯛ ꯑꯗꯨꯕꯨ ꯉꯝꯗ ꯇꯧꯔꯕꯅꯤꯅ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ. ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯗ꯭ꯔꯒꯁꯨ ꯃꯃꯥ ꯃꯥꯅ ꯎꯔꯗꯨꯅ ꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯕꯗꯤ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ. ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯆꯥꯛꯇꯣ. ꯅꯪ ꯎꯕꯗꯅꯦ ꯌꯥꯝ ꯋꯥꯅ ꯎꯔꯦ. ꯏꯃꯥꯅꯅꯦ ꯉꯁꯤꯗꯤ ꯊꯣꯡꯕꯤꯔꯒꯦ. ꯊꯥꯒꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯃꯛ ꯊꯣꯡꯒꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯍꯛꯆꯥꯡꯁꯤꯗꯤ ꯐꯔꯤ.
Matang aduda sau launa manama kusumdu changlai aduga. Ho yare. Nanai ai mayamgi adumak haba yananaba thaurangjagi. Kaisu khanbiruranu. Pothagadaba ngamdaba makai loi pothabiro. Mayamgi sebado aina penanaba tauragi. Yumsigine awun minaini aidi. Tasinduna tumina laiba ngamba oide wahai kharadu. Aduna thagoina tapna khumlai. Inama kaigino dumna haibiribadubo. Aisu tasingna ngamdaba adugini. Aina ngamlabadi aina loina tauridudi. Ho aina kari ahenba hairege. Nangna aingodo onsinduna khomidubo. Ha? Aisibu kanano? Nangna onsinduna khumba yaba misaklo aise. Angang ni kaina. Kayam ni henganu. Chumbu chumdro aina hairise. Naragadi chatlo potharuro. Amu henjilaga aikoina kari mata yengbidaba tarani. Aikoibu mimangda hanjin yolanu ibema. Thagoi kappi manamagi wahai aduda. Mana utliba matausing adubu taraga pendaba ningamdabana helabana tumina famduna laiba kana sungam loidaba khonphamni. Manem oibidu tumina famduna laibidu mamaugi ka henba wangang aduda sumna hairei. Ima oibema nangi wado ka henmali. Ayeme ichau chau na famduna lairibase karigi nangna khangde ha na chalase na jingi nangoda kari thabak tawhange madu nangna karigi khangde nangi wahaido mangoda nungairamgodro khomu na chalase marai bakthirabani karigi madu lairibana khoina khangde. Thagoi mamana manamasida onsinduna chaibudubu taraga manama asiga mama asonbisiga soidana khatnarakpa tare khanduna pakhatna sumna hairei. Yareba ima thumi leiroba mina taraga khatnaba malani. Kusumdo noktaba yade haibagum noktuna. Ibema othokna haikre wangangdi nangi adugumba lamchat adudani nangna halakpi oiduna leiribase. Inama wagi wachumna ngangbiyo tagi yauna tabani adubu inamagi wado taba yadre aina halakpi oiduna leiribasibu halakningduna halairo. Thagoigi itha thajadana khomlakpa pakhumadu taraga kusum tumina laithokpa ngamdre aduna sauna jangsinduna thagoigi mamaida khupakna thai aduga kusumna asumna hairei. Hai he nangumbi amana nabema aingonda onsinduna asumna haiba yabro na thibong thakliba natro aduga karigi adugumba wangang aingonda ngang basai aise nabema khangedana luna tawri mati yam henjelene hanoi. Kusum masu hanba kauba leite hekta khummi ngamnanaba. Thagoi madi makhata na onsinaba talla male kaptuna magi kalomda changsinduna leikhirami. Manem oibi aduna mamau adubu yengduna pendana asumna hairei. Ima oibema miyoiba aikhoigi wahai haibase yamna lubani. Haininga haiduna matang matam chadana pangangda ngangbudu tawgunu. Nachalasina halaktuna leiribase karigino haiba nangsu khangiba natra. Aduga adukkanba wahai nangna karigi haire. Icha ningolgi michang changduna maubu chaiba taba imadi pamde. Nakhoi pumnama ainadi chap manana loina nungsi. Ho ima aduna chinbal thonggi wahaini. Thamoidana ama khali haibado aina khangi. Aduna ai imagi wado tajaningde. Ai noi mayamna chananaba chak thongge. Imasu hipiruro chalo. Manem oibidu mamauda amuktang sauningna yenglamduna machaningolgi manakta lai. Thagoidu kaptuna leirami. Mamadu tapna makha tarei. Karigi ichana kapli. Mina hainingba makai haina jasanu. Kaisu khalunu ijasidi. Moina pangangda ngangba yaba nate. Ai lairi. Nang pabasu leiridana. Sese to kapkanu. Ichana kapadu uraga ima nungaiti kapkanu ko. Thagoi mamana asumna wa khara hairakpasida kapadu toi aduga pungduna lei. Ningsingda ina hongnana amu kuina losinduna thamkraba punsi mahakna loidriba phawba kawba ngamlaroidaba luhongba numit adugi kawngamdraba thodok adu mari wakhal aduda mathang. Imung animak irang langba haibadu oirami. Karigino haibada luhongbagi thauramadu nongnini khak ngaire adunani. Laikai aduda wa launarami. Numidang wairam korona chingya thanglakpa nungjabi mahakna saphonglakpa matam aduda khulgi lampak machi amada luhonggadaba kuidraba pakhang leisa anidu wari sa nushiragadi manaktada lainingba phawi haibagi matauda aniduna takli mayek sengna. Thagoi magi nungsijaba punsi khongloi oigadawriba thaubada tapna hairei. Ta thauba aina matik chade. Aibu nungsibigano hairabasu nangna yaba khoba leitedo.
ꯅꯪꯒꯤ ꯅꯇꯧꯗ ꯑꯄꯪꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯁꯨ ꯍꯦꯛꯇ ꯄꯪꯊꯈꯤ꯫ ꯊꯧꯕ ꯊꯥꯒꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ꯫ ꯊꯃꯣꯏ ꯃꯍꯥꯛꯅ ꯈꯣꯏꯗꯥꯈꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯤꯗ꯭ꯔꯥ? ꯊꯥꯒꯣꯏ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯦꯡꯗꯅ ꯂꯩꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯅꯪ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯁꯤꯗꯣ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤꯗꯤ ꯌꯥꯋꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯥ ꯊꯧꯕ, ꯉꯁꯤ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯥꯀꯥꯗ ꯂꯦꯡꯗꯅ ꯑꯩ ꯂꯩꯖꯒꯦ꯫ ꯄꯥꯈꯪ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯤꯡꯉꯣꯜ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯊꯥꯒꯣꯏꯗꯨ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯃꯇꯝ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯥꯒꯣꯏ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯇꯥ ꯊꯧꯕ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯉꯁꯤ ꯎꯅꯕꯁꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯑꯔꯣꯏꯕ ꯎꯅꯕ ꯑꯣꯏꯔꯁꯤ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯀꯔꯝꯅ ꯌꯥꯗꯦ ꯉꯝꯃꯣꯏ ꯍꯥꯏꯒꯅꯤ? ꯑꯩꯒꯤ ꯊꯥꯒꯣꯏꯗꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯑꯩꯅ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯊꯥꯒꯣꯏ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯕ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯟꯅꯕ ꯆꯠꯂꯤꯉꯩꯗ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯔꯤ꯫ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯗꯨ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯆꯤꯡꯌꯥꯗꯨꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯊꯧꯕ꯫ ꯑꯗꯨꯅ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗ ꯇꯥꯏ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯣꯏꯔꯣꯏ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯇꯨ ꯆꯨꯡꯈꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯊꯧꯕ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯑꯀꯤꯕꯗꯨꯕꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯅꯣ? ꯀꯅꯥꯅꯣ? ꯅꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯧꯕ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯆꯠꯂꯣ꯫ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯗꯣ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯅꯨ꯫ ꯑꯩ ꯉꯥꯛꯇꯅꯦ ꯄꯦꯟꯅ ꯀꯞꯈꯤꯒꯦ꯫ ꯊꯧꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯍꯦꯛ ꯎꯕꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯅꯍꯥ ꯃꯥꯟꯕ, ꯑꯉꯥꯡ ꯅꯨꯄꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯧꯕ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯑꯍꯣꯏꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ, ꯀꯔꯤꯅꯣꯗ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯥꯏꯗꯦ ꯍꯥ? ꯇꯥꯆꯧ ꯀꯧꯅꯦ꯫ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯀꯞꯄꯤꯗꯤ? ꯅꯠꯇꯦ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯒ ꯁꯥꯎꯅꯕ꯭ꯔꯕ? ꯇꯧꯅꯨ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯈꯟꯊꯕ ꯉꯝꯗꯕ ꯋꯥꯈꯜꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯃꯇꯝꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯆꯪꯉꯣ ꯌꯨꯝꯗ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯊꯤꯟꯅꯔꯝꯕ ꯇꯥꯔꯦ꯫ ꯊꯧꯕ ꯃꯥꯒꯤ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯥꯏ ꯅꯨꯄꯤꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯈꯜꯂꯤꯔꯣ? ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯅꯠꯇꯤꯌꯦ, ꯈꯣꯏꯌꯨꯝ ꯂꯥꯏꯅꯤ꯫ ꯂꯥꯏꯒ ꯃꯤꯒ ꯑꯣꯟꯁꯤꯟꯅꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯐꯠꯇꯦ꯫ ꯑꯗꯨꯅ ꯆꯠꯂꯣ꯫ ꯊꯧꯕ ꯂꯥꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯍꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯦꯔꯥ ꯍꯥ? ꯑꯩꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯍꯪꯗꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯧꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯤꯌꯨꯗꯣ ꯂꯥꯏꯅꯨꯔꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯔꯝꯒꯦ꯫ ꯍꯥꯏꯕꯤꯌꯨꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ꯫ ꯑꯇꯩ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯂꯥꯏ ꯄꯥꯈꯪ ꯑꯗꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯥꯏ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯥꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯧꯕ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯅꯣꯛꯏ꯫ ꯃꯇꯧ ꯑꯗꯨ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯅ ꯎꯔꯕꯗꯤ ꯉꯥꯎꯔꯦ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ, ꯃꯔꯝꯗꯤ ꯂꯥꯏ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯃꯤꯠ ꯈꯛꯇꯗ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯕ? ꯂꯥꯏ, ꯅꯪꯅ
nupa kainai haiba. Nokpu nokningi. Nangi sidi, nangi wasi tabada. Hai, lai nupi, nangi wado, ai taningdri. Lai nubu, karamna nungsinagi. Magi thawai usitana hairakpa wahaido tabada lai nupido mai hauna saurami. Pendabana yomlaba thamoi adu khara thimlakadra hairaga ahoinana karimnarakpa asida mahak kabli aduga sauna hairai. He miyoiba, nangi na sakaki khanba, khanthaba ngamjaba wakhal aduna lai aigi awaba se udaba. Masigumnane, nangi nushinabi aduga nanga kainaba oyo. Aigi thamoida chakliba maichang ningamdaba se nangi nupi aduda phangba oyo. Akanba sab ama hairamduna lai nupi adu mafam adudagi mitna kupada mangkhre. Adubu thauba tingkhet laikhetba miyoy ama oibana lai nupiduna hairakpa wadu thausade. Aduna mahakna kanadasu hairamde. Adubu lai nupi adugi sab adu phangladuna magi luhongba numitta magi aroiba oiduna taiba ngasi thadoki. Aduga awaba maichak ningamdaba aduna ngasi phauba magi nungsijabi aduna phangduna leihori. Kaina maichak adubu khangjaduna kaungamdraba luhongba numitki thaudok ningsingduna tu chungdaba adu nauhaunana amuk ngasidi ningsingduna thagoi adu pena kapchai. Asum tawna matam khara amadi haukirami matam kharagi matungdani hiyarel magi mama adu naba adu pharami. Mama macha adu phamduna wari tawduna leirami. Imagi atomba imane hingdingai asida ichagi tang tabi ama khangba ima pam. Ichabu nama aina hingdingaida luhong thokpiba pami. Imane ichagi apam pamdado ai khangningi. Imanane nangbu luhong biram lage haina khali. Mama memchagi wa tabada hiyarel tapna khumnai. Ima, aigi nupi laide. Aina jilliba thabak mayamsida ai nupi koibagi matam laide. Masigi wase tapna khanase. Tapna khanaba yaroine atomba. Imadi tamba ngamba nate. Ngasi kaisu tawdribase horen kaidogani haiba tamba ngamba nate. Aduna nang luhonglasi. Imaugi seba. Isugi kumhai yingduna namase. Ingna chikna siru hairabasu sikragi. Lairiba nataima asidi ima pele atomba. Ima, nachai gidi ka hena nushinungolda thawa yawba nate. Aduna imana leiragadi piro. Aphabi, imana pami hairaga fai khanbada yari. Aduna ahenbamta haizararoi ja. Machagi wa tarabada memchadu wakhal munna khanba yaba khanduna numidang wairam aduda mahak thagoi khogi yumda lai. Halakpi oirabasu luhong nubi oirabasu. Numit mangani humni phana nupa mayum aduda sagai aduda leiruba nate aduna mahak thagoibu mamoi papamjaraduna haiba laklami. Memcha amadi loyumba kusum yauna munna wari du tane. Ibe haibi madi thagoi asibu yumsida leihan papamdrabani aduna. Inegi wase aidi yamna yazaningi yamna thagatningaini aduga aikhoi thagogi oinasu laibak yamna phaba amani. Achumbani kusum nangna hairibado aise wakhal munna khanba yaba hanjin hanjin kayarak khallaba matungda halakpi oirabasu thagoi mabu imau oizaragi khanduna laklibasin. Wafam ase noina amukta yabi. Ichanu pagi oinadi yaningdaba amata hek laite. Mama aina sinba thabak asida iyada yare haizarbani. Loyumba tapna. Ine, ai ichalda haigi magi wataki. Aikhoina hoi hekta haibasu mana khazik waraukini. Mamang thakta maraibak thiduna leirabini. Aduna na hongnana hanjin hanjin laibak thibi ohenba aina su pamdri. Phare phare adudine noi hangnaro aduga yaragadi luhongbase yamna thuna luhonglasi. Wahai kharase hairamduna memchadu chatkirami. Manamba kusumna thagoibu yengduna sumna hairi. Nangidi anauba mapok ama pokpaga chap manadoini ko ibema. Adunane nang yada laktaba yadeko. Wa aduna adumak leibase haunade. Kharasu nungai thokadabani. Sontaduna nangna leibado aikhoi nungaite. Adunane nang luhongbase yadaba yadeko. Tangna phangba tanja haibaduni. Nang lemna manghangi khanganuko. Asum tawna mayam adu changduna thagoibu yananaba themi. Mayamge apamba adubu uraga thagoisu hiyarel mahaka luhongba aduda yarami. Aduna aphaba numit thabana malepladuna hiyarel amadi thagoi makhoi ani leibang miyam adu khangna luhonglami. Isorna chanba hiyarel mahakni. Aduna karisu thoidokpa tawde. Waduna talakpa
ꯊꯥꯒꯣꯏꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯆꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯍꯥꯛꯁꯨ ꯃꯃꯧꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯗꯒꯤ ꯑꯅꯥꯕꯒ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫